Maheiroi Singbu Mayol Chumbigadouriba Oja Singbu Mathou Happa Tangai Fadi Haina IRE College ki principal na Fongdokre. Laibak Semgadouriba Tungi Yumbiren Oirakadouriba Maheiroi Singbu Mayol Chumbigadouriba Oja Singbu Mathou Happa Tangai Fadi Haina Institute of Rural Education IRE College of Teacher Education Wangzing principal Dr. Rajiv Kumar Narengbam na Fongdokre. Wafam asi ngasi Wangzing da laiba IRE Group of Institutions ki office to pangthokpa paugi mifam amada Fongdokhibani. Mahak na haikibada Maheiroi Singbu Mayol Chumgani haiba wakalonda B.Ed ki training loiraba Singbu pukning thogatpa haibadi yamna mathau tai. Maramasina college asigi taramathoi suba batch haibadi 2021-2023 batch ta B.Ed loiraba Ozagi training loiraba Singbu convocation pangthoktuna ikai khumnaba amadi pukning thogatpaga loinana sakhang se sing yanthokpagi thoram pangthoklagani. Convocation gi thoram asi lakliba September 13 da college asigi auditorium da pangthoklagani. Thoram asida Manipur University gi Dean of School Education su oiribi ERC NCTE Bhubaneswar gi executive member su oiribi Professor Premlata Maisnam Waikomani Girls College Thobal gi principal Professor H Manoranjan amadi YK College Wangzing gi principal Dr. S Giri Singha su saruk yagani haiki. Mahakna makhata na haikibada convocation gi thoram asi ing kumja lising aniga kungamathoi kunhumdoi batch asidagi ahanba oina hawdokpani. Mamangi batch ta loisin khraba convocation gi khudong chaba fangdraba singi damakta su pangthoknaba tanja lauragani. First convocation ceremony in the history of B.Ed College Mayamgi Mahut Sinjaraga Kwani Hanana IRC first convocation se Kwena Pangtonaba and Laiba Tang contrast 2021 and 23 B.Ed Sida Kwani Hanana Kudma Bahu Saketopani Aduga Mamang Takiliba B.Ed Nam Chintusu Tanza Sabukanda Equena convocation se Hobetoba Aduda Naiba Leba Kirang Stequena Tato Press Pandara Lapani Laiba Tang contrast like Swinamaki IRG auditorium da Professor Madam Premlata Maisnam then education gi aduga hariba madam se NCT gi su executive members will be many madam sina chief guest on election biraga adege Waikomani gi ja H Manoranjan Professor Masamo guest on na ambigani Oja Giri college principal na hariba singina meeting na biraga sigi convocation si am historic oiba convocation amani convocation gi tobagi magi manung oiba pandam di ekoina B.Ed college ni hairaga su masi professional gi lebak semdoriba satra semdoriba ngang sing bu mai on koigi mayon chumbigadouriba Oja sing se mathona ama hapagi tanja duni aduna koina chahi ani gi course successfully completed oi habagi ekoina sumne gi normal gi college gi provisional certificate pi buduna ta mokoi bu miyam mang da koina sakhang bi bagi tanja duna koina convocation si kuthang da